Manipur Police Control Room dagi Thadorakpa cheron amada haukiba pung kungamari asida mafam kharada yaningdabagi khongjang sangsin khiba natana mapung oina pamdaba thodok thokhiba leite hari Security Force na sing amasung tamda thiba humbagi thabak chathakre hari haukiba tha si kungani thoida Manipur Police na lupa crore aniga dasmik taruk lomgi oigadaba drugs kg amaga dasmik nipan sop ke samaga kuntraga mafanda haptuna purambadagi miyoi mari Bishnupur district ke manung chanba tera ura crossing dagi fagat pangamle hari Pagalaba miyo sing adudi kwakta ward number mari dagi MD Sahidur masage sahi kunganipan apokpa MD Ithem kwakta ward number mari dagi MD Samir apokpa MD Nijir Khan Hayal Labuk Mayai Thawal district dagi MD Imtiaz Khan masage sahi taraganipan apokpa MD Tahijur Rahman kwakta ward number taruk tagi MD Nasir masage sahi taragamapan apokpa MD Samusuddin Kawi hari Pagalaba Polam Singh amadi Chenari ba miyoi Singh adu makhata ba logi oiba thabak lokhatnabagi Bishnupur Police Station a case amo register tokre hari thasi kunyane choda security force amadi forest department ki miyoi Singh na Letan Police Station ge manung chanba mulan amadi songphai Singh da chaurakna ekar kunthrarom da tharamba popi pambi yanthatuna mahan khre hari National Highway kuntraga taret amadi National Highway anida lamdam asigi tangai fadaba nongmada sangdaba yadraba polam puba gari chohumga marfuga mapan amasung sani marfuga ni choi hariba lambi asida apan bi yaudana pusilaki makhata na poche pusilakna ba khudong thiningai oiba mafom kaya da su security force na akan ba section thorang lokhatki Manipur ke district punamakta pamdaba thodok thoktanabagi damakta punna checkpoint chamaga nifuga ni thoida asat ok sing sek tobda Chingnaba Ching amasung tamda punna miyoi samaga yankai ni fon fagatuna wahang pahung chathaki hari miyamna semjin sajinma video amade aranwa pawda thajabigano amasung achumba asengba E-Pao khangninglaba singna mobile number 92335222@22 da call tawbiraktuna khangbiba yagani loinana lakhiba khusu khulai singsu atuba matamda manak nakfu police station natragana laingak security miyoi singda sinabiyo haina Manipur Police Control Room na Thadorakpa cheron amada hari